Atuan abon may miha ki matang da JC amasung lengak ani ki marakta yanaba puraktuna JC na sangsilamba khongjang sing handoki bagalona asi bahakchang loksin bahai na yanakrabasu ngasi fawda laikhidraba Atuan abon may gi thawayog drabasi bahakchang leiron jandana aroiba mathau mangam pangthok kadaba mafam Laikhai tadabana maram oiraga JC na Atuan abon may gi asi bahakchang ngasi fawba Rims ki miral sangdagi loksindana leiri hiramasida Tom TV gi akhanaba pawda mama Atuan abon mai mihat ki matangda JC amasung lengak ani gi marakta yanaba puruktuna JC na sangsilamba khongjang sing handokhibaga loinana asiba hakchang loksinba haina yanakrabashu ngasi fawda laikhidraba Atuan abon mai gi thawai yawdraba asiba hakchang leiron chanduna aroiba mathau mangam pangthokadaba mafam laikhai tadabana maram oiraga JC na Atuan abon mai gi asiba hakchang ngasi fawba Rims ki miren sangdagi loksindana leiri Haukiba September 22 ayu pung 13 taba matamda Chief Minister N Birena athoiba mitunglen oiguna Tamelung District Headquarter gi Apollo Ground da pangthokadaba Go to Hill Thorum Sargyaba lakiba Atuan abomai Security Force ki mamang maktedagi NSNIM ni chingneba singna faduna pukraba matung numid adugi numidangda Tamelung Headquarter dagi kilometer kuntrarom labna leiba Palong Village ta miaptin halaga hundoglam khibane Laikhidraba Atuan abomai gi asiba hakchang mamang thagi Haukiba September 12 gi numidangda Rims ki miren sangda puraktuna thamlakhibane madugi matung ahanba tangka ki oina JC ga lenga ka September 16 ta yanaba purakpadagi abon mai gi asiba hakchang postmortem tawkhibane madugi matung tarakpada thasi gi tarukta lenga ga madi JC ani gi marakta tongan wafam tarukta yanaba purakkhrabasu ngasi fawba Atuan abon mai gi asiba hakchang leiron changa da mafam khangdopa ngamdabana asiba hakchang loksindri abon mai gi thawai yawdraba hakchang Rims ki miren sing leirakhiba ngasi ka thana numit 13 ni shure iramasi gi matangda JC ki convener Mazabung Kamaina Tom TV ga khana wari sanaba amada ngasi fawba lenga ki maike dagi chapchaba mafam ama pidabana laikhidraba Atuan abon mai gi hakchang leiron chanba ngamdana leiri haibi yauna wafam kaya thamlagli oi suna budi arrangement ama tawge hai ko hoji fawbudi tang taba leitri adu tigi tang taba sugam je lei tabana mar mor kan da hakchang de dum law giroye na dum adu de du JC ki mai kai dum lei giri ko ja de ho adu ge tang taba am lei de koi press note am thado rakni general ji ko adu hoji se JC ki mai kai de anu ba kari ko gi remind so ba lei bra na tragana adu ma ko gi reply dum ngai gi doira ko mai to moi any suitable jaga am da pi dum male